Image Paodam yang tabi riba pai pona mapu Reena Naorem na han mabukta da taram na ukchari loinana khurumjari ngasigi maroiba pauda COVID-19 positive oiba mama macha ani ga punna Manipur da COVID-19 gi case mapal sukre Hyderabad tagi lakhiba Manipuri sing asi ayuk Jiribam railway station da thunglakre loinana yamlaba kwa mana amadi nan Manipuri manga phagat pangamkre mapung oiba paumu pizari Manipur da COVID-19 gi anoba case ani amaga amok thengnabadagi hojik fawbada active case taret sure masigi mamangda hanbagi anaba ani amadi phaduna mayumda hankrabane COVID-19 positive oiba mioy ani asi mama machani makoi Kamjong district ki Fungyar da leiba Kongjal khuldagi ni COVID-19 positive oirabi mama ase masagi chahi humfuga mari sure aduga machanupi aduna chahi punga humdoi sure hojikna IIT gi government quarantine center da leibane Mama Machani mag February thada mama layeng naba mayumdagi chatpani aduga April nipalda AIMS da layeng laga Kolta Mubarakpur yum wairaga leibani aduga May 13 Sabdazangdagi bus tonglaga Maugeta May 13 ayupung 13 makhaida thunglabane aduga nongchil pung 3 da IIT Mantri Pukri da thunglaga mafam aduda hangba quarantine center da leibane May 13 ta sample lauraga ngarang Result fangbada makhoi anima COVID-19 gi layong ulakpa thengnabadagi COVID Carrier Center da hongjinkre makhoi aniga basta tominarakhiba mioi kun aduga driver ani protocol gi matung ina contract tracing chathaba hokre hairi hojik fawbada COVID-19 na naba mioi mapal sure aduga taret na active ni ani na recover tawduna mayumda hankrabane Ngasi mama macha ani COVID-19 positive oikibaga mari leinana RIMS ki Superintendent Professor CH Arun Kumar na wafam kya phongdorakli Kongjal village Fungyar Kamjong district the mother and the daughter the mother is 64 years old and the daughter is 23 years old they went to Delhi for her mother's eye operation. The operation was apparently conducted on the 8th of April, as stated, and returned to Manipur by bus. Altogether, 23 of them, along with 2 drivers. They left the Sabdazang area on 14th of May and reaching IIT on 16th May by evening by 4 p.m. So both of them now asymptomatic. They don't have any symptoms related with COVID. There is fever, cough or any respiratory difficulties. But they are asymptomatic and they are being admitted in the dedicated COVID block of RIMS hospital. All Manipur Working Journalist Union Amju gi makhada tongan ba district singda leiriba journalist union singi mafamda union asigi maikaidagi hand sanitizer amadi mask sing tengbang khudol tamkhre tamchiraba COVID-19 laichatka mari leinana Amju amadi editors guild Manipur gi apunba mifamna laukiba warip sing I paugi lamda mathau tawriba mioi khudingmakna ngakna chatminasi haina Amju gi president Bijoy Kakching tabamna appeal tawrakli ngasi union asigi president Bijoy na luchingba standing committee gi member singna Bisnupur Chuchampur Kakching amadi Thawal district da mathau tawriba paumi singda polam singasi khusinakibane ngasi gi tengbang khongchadadu gi manong channa district mari asida mathau tawriba paumi singna thengnariba khudong chadaba singi matangdasu khana nainaki ngasi gi khongchadadu da president Bijoy na tamchiraba COVID-19 laichada sigi marakta thawai khubak ta haptuna miyamda I pau piriba paumi singi thauna singtha ningai ne haukiba numit kharani gi mamangda
Tamenglong district ki oina hand sanitizer amadi mask sing khusinnakrabagi tungda ngasi district mari asigi oina polam sing asi khusinnabani Makhatana Senapati Ukrul na chingba lemhauriba district singdasu tengbang polam asi khusinnaduna laichat asidagi punna ngakthok minana naba honagani haina mahana phongdoki COVID-19 की प्रोटोकॉल की वांगमदा थबक तौबगी दमकता सेनापति की डिप्यूटी कमिश्नर समरजीत सलामबो खुदकता सस्पेंड तौनाना नबा सेनापति सिविल ऑर्गेनाइजेशन सिंगना गवर्नमेंट दा पुंग निफु निपाल गे अल्टीमेटम पिखिबा अदो गवर्नमेंट ना करिगुंबा मखल की थबक अमता लौखलक्तबदगी नागा पीपल्स ऑर्गेनाइजेशन सेनापति डिस्ट्रिक्ट स्टूडेंट्स एसोसिएशन अमदे सेनापति डिस्ट्रिक्ट वुमेन एसोसिएशन ना मियांगी मौत सिंदुना मणिपुर गवर्नमेंट दा अतोपा पुंग कुनमरी गे मतम ngasi ayuk pung tarukta gi pikre piriba pung kunmari gi matam masigi manungda government na karigumba thabak amata laukhattaba tarabadi hayeng ayuk pung taruk me gi tang kundagi national highway number 2 Imphal Dimapur lambi matam kaktaba economic blockade chatharagani haina organization sing asigi cherolamana hairi Cherolasna Makataraduna organization sing asina state government ki mayokta leibanate DC Somorjit Salamna COVID-19 gi protocol chugaiduna tha sige haukibatang tara humdoida Manipur state ki mapaldagi halakhiba miyoi kunthraga taruk mau geta no entry hour oiraba matamda changjafam piduna multi purpose hall senapati da lehen khibagini hairi COVID-19 amaram oiraduna India gi tongan ba state sing da panduna leiriba Manipuri chilinau sing Special train da pusilakpagi thabak leptana chathari ngasi su Hyderabad ki railway station dagi megi tang tara taruk tagi tharakhiba train ngasi ayuk pung 9:45 rom taba matamda Juribam gi railway station da thunglake punna passenger chawga kunthraga taruk puduna lakhe masiga thana Juribam da thunglakhiba train masing manga sure train thunglabaga hanadagi sem saduna leiriba Juribam gi administration gi medical staff sing security personnel sing Transport Department, Electricity, PhD, Indian Red Cross Society, Juribam District Branch amadi CSO singna passenger sing adu district wise train dagi kumthahallaba matungda thermal screening sizinaduna passenger sing bu check tawbu matamda passenger sing da lokhuba sor honba nungaitaba hakchang kari nungaitaba leibage haibana chingba sing hangduna passenger amamamta check tawraba matungda hanadagi sem saduna thamlawa food package drinking water piraba matungda transport department ki counter dagi ticket piduna masa gi district singda lamthake Ukhrul Chuchanpur Faizol Tamenglong Kangpokpi Chandel Kakching Bisnupur Thawal Senapati Kangpokpi Imphal East Kamjong Juribam amadi Ikonkona Imphal West district ki bus thake passenger sing asi masa gi district singda yauroba matungda Numit 13 ni quarantine center lehaugadabane amaromda Juribamda thungadoriba train asigi yengduna Juribam district ki magistrate na thokiba order amana ngasi yupung manga dagi nungchil pung 12 faubada curfew thamki Labor and Employment Minister Thoksom Radishyamna Labor Department ki official singa loinana labor singda matam chana darkar leiba relief amadi assistance pinabagi matangda mifam pangthokre ngarang Minister TH Radishyam gi office chamber da pangthokpa mifam da minister na hai COVID-19 nga mari leinana darkar leiba labor singi relief amadi assistance sing phanghanduna Atma Nirbhar Bharat oiduna self reliant India movement saru yanaba honase Lalolitik MSMES Pradhan Mantri Garib Kalyan Package Building and Construction Workers Welfare Fund Labor Singi Relief Pibada Season Ananaba Kanganke Status gi register labor nifugi mathakta masa gi account da lupa lising amamam hapkre walhoriba sing organized amasung unorganized khandoktuna atubada assistance pinanaba khanganke mifom adu the additional chief secretary labor and employment Lekhogin Haukif Under Secretary Ait Sophia Deputy Labor Commissioner K Bonona Chingba Makuk Thongbo official singna sarukya ke Matam sangna lockdown chatharakpana miyamna khamthengna wanarba amadi lambi lamjauda chatpa faubada yadraba chairagasida Manipur gi mapaldagi pusilakpa yamlaba kwamana mithamana amadi tata truck ama yauna nan Manipuri manga miyamna fare Thawal district ki Papal Mamang Lekai da leiba Chekon amada lolamba chaurangna polam kwamana polang chamaga yangkai hengadaba masing yamlaba kwamana sing ado khongjom circle da leiba club sing amasung miyamna fagatpani hairi
Kwamana Lotlamliba Chekonasi Thawal District ki Charangpata Leba Kangabam Jadumani Kauba Mioi Amagi Chekoni Hari Jadumani Mamangi Manipur Assembly Election da Lok Jana Sakti Party ki ticket da Wangkem AC da Mirep Oikibane Aduga Haujina LJP Manipur State ki Dalit President su Oiriba Mioi ni Hari Thawdok thokpamdagi aikhoi paumina phangba paugi matungina ngasi ayok anganbada chekonda thabak suba lakpada ngasi di mi amata changba yaroi haina thingki haire adudagi miyamna haunaruba tawdana laikai mayam tholaktuna aina yadaba pochei sing chekon asida leirabra haina chingnabadagi miyam changduna yenglubada hairiba kwamana gi polam sing asi leirambani haire Masing yamlaba kwamana adu miyamna labukta puthokuna napi sinaba hidak kapsin ki thum chaisin ki amadi thau haijinduna mai thaba haurakpada Khongjom police ki team ama laklaga thawdo asiki matangda case ama laukhatuna ain gi oiba action laukhanaba honage mai thabigano haina phongdorake miyamga police kangbu aduga ngaihak mungna ke tungda Thawal district police ki SP Dr S Ibomchagi lamjing makhada additional SP ani SDPO Thawal na chingba laktuna chekon ge manung da leiriba yum amada makhata na chiba humbada kwamana polang mayam amasu lolamba thengna ke yamlaba polam sing ado police na recover tauke loinana Khongjom police station da case ama lokhatuna thigat pa hokre ngasigi kwamana phabagi thawdo siga mari leinana tekcham mera pai bi nupi amana asigumlaba COVID-19 ge chiraba tanja sida Kwamana sing asi karbar tawriba mioi sing asina matau karamna mafam asida yoksilakliba micham prajana subnagi lafoi lafang ama ani yonba chatpada lockdown lei haina police na tansille asigumlaba karbar asigidi free tharabra haiba wahang hanglakki thodo asida chenaba mioi singi mathakta chapchaba ain gi oiba thabak paikhatkadabani haiba wafam kaya thamlakki yami ba pochai thamami se khaje khara ki pochai na te hairi ba pochai singji ngasi ngarang di pot khakta na tana numi mari mangani su ba pochai mayam su yawro me masina takpadi chekon asigi mapu haiba tare ma chekon khak tawba waram dre chekon jigi namada aina ya da ba illegal loiba karba mayam ama chatharam gane we expect suspect tawre ma ko ngasi akhoina Prithvi oiba pandemic me haina imung di mapan thokta bida anaba kaya ama tangai padradi khangjan dana thamnari ba hidak nai pa chalo khoi check post da check tawdana fine bo lori bani ba ai sa chengnari bani ba sigi talak sida mana karum di karai de haijalaga sugumba aina yadaba mito mian cha karai de no red zone dei lakpra orange zone dei lakpra green zone dei lakpra mathumang khangdaba mioi kharana sumba illegal loiba pochai posalaga smaina khun manga da sabak tawram basidi ai koina sunya ya zani de club ki mioi amana su phongdorakpada kwamana si aina yadaba potina te hairabasu hauji ki situation asida essential commodities natana atai atopa polam sing posilakpa yade hairaga matau karamna yamlaba kwamana sing ase posilakli ngasi fariba kwamana sing ase miyam khangna manghanbiyo loinana ngasi fariba kwamana asida napi sinaba hidak kakrabani miyamna kwa chabada chection biyo haina appeal tawrakli kwamana si su illegal oide di hai tawda huji jik lai ba situation sida haidi essential commodity natana atopa pusanba yadi haibagi athingba laina kwamana si karam momongdo pusalai no sini akoina kamjani ni aduna masi mamangda su airport gi phage mayam khang ta adu mahan ma matam da su akoina ajani si akoigi laiba miyam ji khangna mangan biyo hajabi aduga loinana miyam ko amana sabda section biyo phariba ko amana singsidai karigma sai thorpa yauragadi masi aikogi khunja singna asaw momaga loinana ko amana singing matakta hidang manak sigi matakta kogi tildak kapsan khrabani maraduna dukan da bo ro hoji laiba khunja singsina ko amana saba matamda section biyo masna ta ta Thawdo duga mari leinana police tagi phangba paw na hai miyamna yamlaba kwamana fare haiba paw phangbadagi Khongjom police station na FIR 2105 2020 US 188/269/270/34 IPC ama laukhatuna mioi taruk amasu phagale hairi phagalaba mioi sing adudi kangabam santida sahini fu apokpa ke dijamani charangpat mayai lekai kwamana adugi mapu kangabam jadu Elias Jadumani chahi yangkai apokpa ke dijamani charangpat mayai lekai Sanjoy Chowdhury chahi nifu humdoi apokpa Arjun Chowdhury Thangal Bazar Khuyathong Road Imphal West Birendra Saha chahi 38 apokpa lekhidraba
Khelawan Motihar District Bihar Hojingna Uripok Cheirap Court Manakta Leiba amasung Kulbinder Chahi Nifuga Humdoi Apokpa Leikidraba Chen Tirakarma PO Garde Anandpur Punjab amasung Anand Khan Chahi Kungamathoi Apokpa Jahid Khan Chanpur Bijanor District Uttar Pradesh ni Pulisna Kangabam Santidas ki yumda thiba humbagi thabak sothabada kwamana polang ani amasu phagat pangamke Pulisna kwamana paiduna leramliba chekon aduda makhatana thibagi thabak sathakiba amasung kwamana puthok pusin tawbada sizinabane haiba Tata truck registration number UP 20802678 amadi chekon adugi mapugi ne haiba registration number yaudaba flag post yauba Toyota Fortuner car angauba amasu phagat pangamle haina phongdorakli pau marathana break ama lojari COVID-19 laichat asidagi aikhoi cheksinsi laingakna thamba chatna kanglon ngakna chatuna lockdown gi wahan thoklayansi laichat asidagi ngak thoknaba mask sizinaba social distancing miyam pundaba sanitizer natraga sapona khutsa toina hamdokpa kaubiganu laichat asi mayokna bada miyam gi dambak front line da thabak tawriba miyoisingbu ikai khamnasi break matungda miyambu taramna ukchari tamthiraba coronavirus asidagi cheksinna leinanaba Manipur gi border town More yauna curfew thamlingai cherak asida More Kachel area da curfew thogaiduna gari tongduna lakpa miyoi kungani thoi ngasi More police na phagat khre hairi phagalaba miyoi sing adu ngasi nungchel magistrate ki mangda puthoktuna fine oina miyoi amada lupa chama chama thian khre amaromda ngasi nungchel pung ani makhairom tabada singjamai PS ki team amana Khagim Pangkhata leiba curfew thugaiduna lakpa miyoi sing faduna detain tawkhre tungda police station da puraba matungda district magistrate ki mangda puthoknaba miyoi chama romadu TR kaklaga thadokre Moregi KBC church thaba yaubani haiba Assam dagi lakpa migrants worker taraga taruk lockdown amadi curfew na chingba tawkibadagi More da panduna leiramba do Manipur government ki deputy secretary home Joel G Hawkim na piba transit pass amagi matung inna panduna leiriba migrant worker taraga taru adu mini bus amada tonghanduna ngasi maramdam Assam gi damangta halankhre hairi Oinam Assembly Constituency amadi Kumbi Assembly Constituency ani ki community quarantine center sing ngasidagi center sing ngasigi noodle officer sing haptuna activate tawkhre community quarantine center sing adude Oinam constituency gi oina Ibem Pisak English School Tawbul amasung Oinam High School ni Kumbigi Oinam Madrasa Jia Ulum Borayang bini ngasi activation tawriba asika Bisnupur district ta hangdogliba quarantine center punna taraga taret sure haina deputy commissioner Bisnupur gi cherolam duna hairi COVID-19 na maram oiraga Manipur da panduna leirakhiba UP gi migrant workers sing mayumda hanbagi chatpada MPCC gi worker Debabrata amadi Hareswarna luchingduna seloina lupalising amamam migrant workers sing da kusinakre migrant workers sing punna kungamanga ni amadi makhoibu Guwahati fawbada thilugadabani hairi state amasung union territory punamagna makhoi gi state territory da leiriba migrant workers sing chalhan khiba natragana loksin bagi thabak sing adu noodle authority sing haplaga darkar oiba sing thabakta onthokadabani haina home ministry na thadorpa cherolamana hairi migrant workers sing bu masagi maramdamda halanbagi thabak asi state sing e marakta yanagadaba wafam ni haina standard operating protocol SOP na ngasi thadokre revised SOP gi wafam fongdoladuna union home secretary Ajay Bhalana haikibada Shramik special train chenanaba railway ministry na home ministry ga tanaraga permission asi pigadabani aduga Shramik special train sing chenbagidi terminating state ke ayaba lobagi mathau tade haina railways ki wangangloi Rajesh Vaspaina fongdokhe railways ki wafam asina center amasung state singa yenarakpa yai aduga haukiba numit kharani asida COVID-19 gi case masing hengalakibana maram oiraduna state kayada makhoi gi state singda Shramik special train thabirakano haina fongdokpa leinakre Delhi amasung Margas gi marakta direct train chelhanbigano hairi Nonglei nungsit Amphan hayeng West Bengal amasung Bangladesh da humjilakpa yai hairi Indian Meteorological Department IMD na fongdorokibada super cyclone Amphan ngase hayeng numit yungba matungda West Bengal gi diga amadi Bangladesh ki Hatia Islands gi marakta pungda kilometer 150 dagina
165 फाउबदा यांगना हुमजिलकपा याय हाइरि हौखिबा पुंग तारुकी मनुंगदा नोंगलै नुंसेट अम्फान असे पुंगदा किलोमीटर 15 यांगना बे बेंगल की वेस्ट सेंट्रल दा सिखी मफम अदु ओडिशा की पारादीप किलोमीटर 130 रोम लापलै ओडिशा की समुद्र खोंगाल दंगसिदगी नोंग चुबा हौख्रे दुगा गंगेटिक वेस्ट बेंगल की कोस्टल डिस्ट्रिक्ट सिंगदसु नोंग चुरबा याय हाइरि ओडिशा गवर्नमेंट ना सीनियर IAS मरी अमसुंग IPS ऑफिसर मरीबो बाद्रक बलासोर केंद्रपुरा अमसुंग जगत सिंहपुर डिस्ट्रिक्ट सिंगीदमक्ता डिपुटेट तौरगा डिस्ट्रिक्ट एडमिनिस्ट्रेशन दा मतेंग पांगनबा थाख्रे हाइरि माइग्रेंट वर्कर्स तोंगबा ट्रक अमा उत्तर प्रदेश के हाईवे अमदा एक्सीडेंट थोकपदगी नुपी अहुम मफम अदुमक्तदा सिखरबी नुपी अमगी पिगलिबा मचानिपा अदु कनादा सिनगदगी खंगद्रे हाइना ट्रक अदुदा तोंगलखिबा माइग्रेंट वर्कर अमना नुंगाइतबा फोंदोखरे अंगांग अदुगे अपोपा अदुदे झांसीदा लै हाइरि बिहार तमना थोरकपा ट्रक अदुदा माइग्रेंट वर्कर नुपी सिंह अदो हरपालपुर दगिने अदुगा तोंगलखिबने झांसी मिर्जापुर हाईवे दा ट्रक अदुगे टायर अमा पोखाइरक्तुना ट्रक अदु लंबीगी नाकलदा लैबा कोमदा तासिनखिबने हाइना पुलिसना हाइरि नुपी अहुम अदो मफम अदुमक्तदा सिखि अतैना सोवपन नंखि हाइरि अरोइबदा मरोइबा पाउ मोहन पिजरी कोविड-19 पॉजिटिव होइबा ममा मचा अनिगा पुन्ना मणिपुर दा कोविड-19 की केस मापल सुख्रे हैदराबाद की लाखिबा मणिपुरी सिंह असे अयुक जिरीबाम रेलवे स्टेशन दा थुंगलखरे लोइनना यामलबा क्वा मना अमदि नन मणिपुरी मंगा फागटपा ngamkhre मसिगिदमक्तरी मेस पाउदम लोइसिनजरी म्याम मोहनना खुरुमजरी।